Hello everyone. Akhoi ministry gi oiba akhoi anoba lyrical album ama March ki tarik 22 Saturday numida GM Hall da pung 13 makai ta ba matam sui dana release tawjare. Show gi tawjare mapandagi mapung fana Emmanuel release tawjare tong matungda adak nawna mayam ki tamjare doriba Lanngam Phiral album ase release tawjare thoram masida mayam sasu yamis. Everyone, I am Lanngam. Lanngam Phiral hai album ase pressing washing ma pung oiba sei tara sei sing ase taraga adom album ase isona yamna pangbiba amadi mayamna pool famyama adumba album ma success hodina oigani kaubiragadu 12 March album 30 at GM Hall da mayam thingamilis हाईरिब नुमित असिदा एल्बम रिलीज खाते नतना शो को थाबे तो खु इ तजा जु माय कोमिनेसन मरम मदना मायम सुचोइ सोइदना लापियो ईश्वरगी उदु बोर को कोमिनेसन mayam suksoi soidana lakpiyu